Romance ado thoibigi mama kauthokpa sangkhirami wanglendi pakhatpana loire ningsinglami adungaigi mahaki mamana chithi phakhi habado tanja aduda wanglen ado lekai ahalamana kauroklami tomchau hey wanglen amta laune nangbo ta drajala ne masi angang sibo wanglen karino masi angang sibo wakal amada lerab jalane he tamalak tabadudi tomchau na amukusu kauroklami hey masi angang sibo ta dabrane he hey wanglen na kumaklami mama kaubro kai hagi mama tomchau na hoine kauine nangbo amta laune he sida wanglen harame Robertson nang sida ngatang ler muko ai mama tomchau na kaurse kari hagi amta hanguge Robertson na hoi chaluro dudi ai thobi ma paga ngatang lerange adugane Romesh bani chulage wanglen do falong tholai thobi gi mapada haifet yengami adubu kaisu hairtabdudi tumina tholai wanglen harame mama ai kabubu kari haige tomchau na kaisu natte da nong tarak tringai sida aigi maningi hingkol gi leibak to kita thoning dana tawbani ne nangba wanglen na oh mama adudi trip kya mung thadoino tomchau na hai as kutbagi haidadi ne haidana kana pote hey hingun do nong kitang churak padane pukri dong ne hekta tawribani wanglen na mama hojik tholobuna di chapchare khara leradi langon bange herani kokota dosu tomchau na hoine aduna ni ne aisu nanga thenari ngai da hai haurage aidana nang kaurakli bese noigi akhura to na su nangoda loina sinai nanga tanau haine he wanglen nangbo wanglen na mama Romesh ibani na sinari ado hojikti labu lebak di phangoi kamai toksige mama turen gi lebak natradi tomchau na chumine ado hayeng dai hekta tharo ne he nangbo trips to konmuk thaninge kamdong do no konaga dara khangde ne he wanglen na hoi mama hayengsi migi khara sulaibani ado ai nangna badum hona jarage mama tomchau na arino ne nangna haidu bo nangna mi atopagi laiga haidu bo maningi thobi hoigi ro wanglen na as kai thagino da natte tomchau na oh idea noi pulab le minaram baduda malurin he nangba mama tomchau na thobi palakpaduda mihul chongba mu hore wanglen na makhoi bu loidri chala ni yengba matamda thobi gi mama ga Robertson hoiga wari sanabda laktang urame wanglen na kari boiri jano hey sorry bo angang sidadi angan biganu ko mapungning da suna khanjarame tanja aduda Romesh hoju tholole Robertson hai wari lorba wanglen chalasiro tomchau na ari no ne Romesh nanga thena basi chu phare ai june wanglen na ne leba ki wari sanarami ni ne nangba Romesh na oh wanglen ge sanardi yareda tomchau na hoi ado hayeng da gidi thaba horo ko noi soiranu ko tomchau su leba ki wari sanaba loraga lai harau phamlomda angang singna chen chongduna sanari badu tawgunu haiduna sangselami Romesh Robertson wanglen makhoi ahumsu lambida laidagi nirakpa leido paidana tholaklami wanglen na Romesh kaino ngasai moi mama na kaukthorei dubo Romesh na pakhum biba nangdringai Robertson na is kaigi oini haige Romesh na kamai haiduna khangdre daisu wanglen na kamai tawduna ngang dubo amu phubidamade Robertson na era kaisu khalnuda nangi damakta masu chai khara chabadi ai kaino wanglen na wa adudi songai haide noi ani tawrisi kaino Romesh na Robertson da ingit ama tawrme ingit to atei kisu nate wanglen da aseng bahai to kanu ma pakhalansi haibagi ingit ne Robertson na mahai masing ningthina tamlakpa miyoi ne masasu laikai gi khungi thabak tharong kya tawrpa mi makhal suna thenarapana Romesh makhoi ni gi wakal do masu khanglame Romesh na farese
ꯅꯪꯒꯤ ꯆꯤꯊꯤꯒꯤ ꯋꯥꯔꯤꯅꯤ ꯋꯥꯡꯂꯦꯟꯅ ꯀꯩꯅꯣ ꯑꯁꯦꯡꯕꯩꯔꯣ ꯔꯣꯕꯔꯠꯁꯟꯅ ꯐꯥꯒꯤꯔꯣ ꯑꯩꯈꯣꯏꯅ ꯍꯥꯏꯁꯤꯕꯣ ꯊꯥꯖꯗ꯭ꯔꯒꯅ ꯅꯪ ꯆꯠꯂꯒ ꯍꯪꯉꯨꯔꯣꯅꯦ ꯑꯝꯇ ꯋꯥꯡꯂꯦꯟꯅ ꯑꯁ ꯅꯣꯏ ꯑꯅꯤꯒꯤꯁꯤꯗꯤ ꯑꯩꯁꯦ ꯄꯨꯔꯥ ꯃꯩꯊꯛꯇ ꯉꯧꯕꯤ ꯃꯑꯣꯡꯅꯤꯅꯦ ꯍꯥ ꯔꯣꯃꯦꯁꯅ ꯃꯤꯅ ꯍꯥꯏꯕꯗꯤ ꯅꯪꯅ ꯊꯥꯖꯗ꯭ꯔꯤ ꯅꯠꯇ꯭ꯔꯣ ꯍꯥ ꯋꯥꯡꯂꯦꯟꯅ ꯑꯁ ꯃꯈꯣꯏꯅ ꯍꯥꯏꯔꯤꯕ ꯋꯥꯗꯣ ꯇꯥꯕꯗꯅꯦ ꯄꯥꯈꯠꯄ ꯍꯣꯏꯅꯦ ꯉꯁꯥꯏ ꯊꯣꯏꯕꯤꯅ ꯆꯤꯊꯤ ꯐꯥꯕꯒꯤ ꯋꯥꯔꯤꯗꯣ ꯅꯤꯡꯁꯤꯡꯂꯛꯏ ꯔꯣꯕꯔꯠꯁꯟꯅ ꯃꯊꯃꯣꯏꯗ ꯈꯟꯖꯩ ꯄꯥꯈꯠꯂꯦꯅꯦ ꯑꯉꯥꯡꯁꯦ ꯑꯗꯨꯅꯤ ꯃꯩ ꯄꯥꯏꯔꯨꯔꯗꯤ ꯃꯩꯁꯥ ꯐꯪꯕ ꯇꯥꯕꯅꯤ ꯏꯁꯤꯡ ꯍꯥꯟꯗ꯭ꯔꯤꯗꯣ ꯅꯔꯥꯏꯕꯛꯇ ꯐꯩ ꯔꯣꯃꯦꯁꯇꯤ ꯋꯥꯡꯂꯦꯟꯒꯤ ꯃꯇꯧꯗꯨ ꯎꯕꯗ ꯅꯣꯛꯄ ꯊꯤꯡꯕ ꯉꯝꯂꯝꯗ꯭ꯔꯦ ꯔꯣꯕꯔꯠꯁꯟꯅ ꯋꯥꯡꯂꯦꯟ ꯅꯪꯕꯨ ꯀꯩꯀꯩꯒ ꯍꯥꯏꯔꯣꯒꯦꯃꯦ ꯋꯥꯡꯂꯦꯟꯅ ꯑꯁ ꯀꯩꯁꯨ ꯍꯥꯏꯗꯦꯕ ꯑꯦꯛꯖꯥꯝꯁꯨ ꯂꯣꯏꯈ꯭ꯔꯦ ꯃꯈꯥ ꯀꯗꯥꯏꯗ ꯇꯝꯗꯣꯏꯅೋ ꯀꯔꯤ ꯁꯕꯖꯦꯛ ꯂꯧꯗꯣꯏꯅꯣ ꯁꯨꯃꯥꯏꯅ ꯍꯪꯉꯨꯕ ꯈꯛꯇꯅꯦꯕ ꯔꯣꯃꯦꯁꯅ ꯑꯣ ꯍꯥꯏꯔꯒ ꯅꯣꯛꯐꯦꯠ ꯇꯧꯏ ꯔꯣꯃꯦꯁꯅ ꯀꯩꯅꯣ ꯅꯣꯏ ꯑꯅꯤꯅ ꯅꯣꯏꯗꯨꯅ ꯑꯩꯅ ꯋꯥꯔꯒ ꯅꯣꯏ ꯑꯅꯤꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯕꯁꯦ ꯑꯣꯏꯔꯦ ꯔꯣꯃꯦꯁꯅ ꯀꯩꯝ ꯈꯨꯝꯗꯦ ꯋꯥꯡꯂꯦꯟꯅ ꯅꯣꯛꯎꯅꯣ ꯄꯦꯟꯅ ꯅꯣꯛꯎ ꯅꯣꯏ ꯑꯅꯤꯅꯦ ꯑꯩꯅ ꯋꯥꯔꯒꯅꯦ ꯅꯣꯏ ꯑꯅꯤꯅ ꯄꯦꯟꯅ ꯅꯣꯛꯎ ꯔꯣꯕꯔꯠꯁꯟꯅ ꯍꯩ ꯌꯥꯔꯦꯍꯦ ꯅꯣꯏ ꯋꯥꯗꯣ ꯀꯗꯥꯏꯗꯅꯣ ꯐꯩꯒꯗꯧꯔꯦ ꯁꯤꯁꯦ ꯑꯩ ꯍꯥꯏꯒꯦ ꯃꯨꯟꯅ ꯇꯥꯎ ꯊꯣꯏꯕꯤꯗꯣ ꯀꯔꯝꯕ ꯀꯣꯂꯦꯖꯇ ꯇꯝꯍꯟꯁꯤꯒꯦ ꯀꯩ ꯇꯧꯕ ꯌꯥꯒꯦꯅꯅꯦ ꯍꯪꯉꯛꯄꯅꯤ ꯋꯥꯡꯂꯦꯟ ꯔꯣꯕꯔꯠꯁꯟꯒꯤ ꯋꯥꯗꯣ ꯇꯥꯕꯗ ꯋꯥꯡꯂꯦꯟꯗꯣ ꯄꯥꯈꯠꯄ ꯐꯔꯝꯃꯤ ꯔꯣꯃꯦꯁꯅ ꯍꯧꯖꯤꯛꯇꯤ ꯑꯩꯅ ꯅꯣꯛꯄꯒꯤ ꯃꯔꯝꯗꯣ ꯈꯪꯉꯝꯃꯅꯤꯅꯦ ꯋꯥꯡꯂꯦꯟꯅ ꯑꯁ ꯒ꯭ꯌꯥꯟ ꯍꯦꯛ ꯇꯥꯏꯗ ꯔꯣꯕꯔꯠꯁꯟꯅ ꯇꯥꯅꯤ ꯅꯪ ꯇꯟꯖꯥꯗꯨꯗ ꯂꯩꯀꯥꯏꯒꯤ ꯃꯆꯟ ꯕꯦꯝꯃꯅ ꯗꯥ ꯔꯣꯃꯦꯁ ꯅꯪꯒꯤ ꯎ ꯊꯝꯕꯥꯜꯗꯣ ꯑꯩ ꯑꯣꯏꯖꯔꯒꯦꯗꯅ ꯔꯣꯃꯦꯁꯅ ꯁꯦ ꯂꯧꯔꯣ ꯕꯦꯝꯃꯅ ꯑꯗꯣ ꯗꯥ ꯋꯥꯡꯂꯦꯟ ꯐꯣꯟꯒꯤ ꯋꯥꯔꯤꯗꯨꯗꯤ ꯀꯝꯗꯧꯈ꯭ꯔꯒꯦ ꯔꯣꯃꯦꯁꯅ ꯐꯣꯟꯒꯤ ꯋꯥꯔꯤ ꯂꯣꯏꯈ꯭ꯔꯦ ꯆꯠꯂꯣ ꯌꯥꯔꯦꯁꯦ ꯁꯤ ꯅꯣꯏꯒꯤ ꯋꯥꯔꯤ ꯅꯠꯇꯦ ꯕꯦꯝꯃꯅ ꯍꯣꯏ ꯆꯠꯆꯔꯦ ꯋꯥꯡꯂꯦꯟꯅ ꯐꯣꯟꯒꯤ ꯋꯥꯗꯣ ꯍꯥꯏꯔꯣꯅꯨꯀꯣ ꯔꯣꯃꯦꯁꯅ ꯑꯩ ꯒ꯭ꯌꯥꯟ ꯇꯥꯏꯀꯣ ꯔꯣꯕꯔꯠꯁꯟꯅ ꯊꯣꯛꯂꯛꯑꯦ ꯊꯝꯕꯥꯜꯗꯣ ꯄꯤꯈ꯭ꯔꯣꯗꯅ ꯅꯨꯄꯥꯅꯕꯨ ꯂꯩꯗꯣ ꯀꯩꯗꯧꯅꯒꯦ ꯍꯥꯏꯅꯣ ꯔꯣꯃꯦꯁꯅ ꯑꯩ ꯄꯤꯕꯤꯒꯦꯁꯦ ꯁꯅꯥ ꯑꯝꯇ ꯉꯥꯏꯈꯣ ꯁꯅꯥꯅ ꯀꯩ ꯍꯥꯏꯒꯦ ꯗꯥ ꯔꯣꯃꯦꯁ ꯔꯣꯃꯦꯁꯅ ꯁꯦ ꯋꯥꯡꯂꯦꯟꯅ ꯄꯤꯔꯛꯄꯅꯦꯅ ꯄꯤꯕꯤꯌꯨ ꯊꯣꯏꯕꯤꯗ ꯁꯅꯥꯅ ꯑꯣ ꯍꯣꯏ ꯑꯩ ꯄꯤꯒꯦ ꯗꯥ ꯔꯣꯃꯦꯁ ꯎ ꯊꯝꯕꯥꯜ ꯄꯤꯕꯁꯦ ꯊꯨꯡꯅꯗꯦ ꯍꯥꯏꯕꯅꯤꯀꯣ ꯔꯣꯃꯦꯁꯅ ꯀꯅꯥ ꯍꯥꯏꯕ ꯑꯗꯨꯗꯤ ꯃꯤ ꯃꯁꯥꯅꯕꯨ ꯌꯥꯅꯔꯗꯤ ꯂꯥꯏꯅꯒ ꯊꯤꯡꯉꯝꯄꯣꯠꯇꯦꯗ ꯁꯅꯥꯅ ꯍꯣꯏ ꯑꯗꯣ ꯑꯅꯤꯃꯛ ꯄꯤꯗꯣꯏꯔꯣ ꯔꯣꯃꯦꯁꯅ ꯅꯠꯇꯦꯍꯦ ꯁꯤꯅꯅꯦ ꯅꯪꯒꯤ ꯁꯤꯅꯅꯦ ꯋꯥꯡꯂꯦꯟꯅ ꯄꯤꯔꯛꯄꯅꯦ ꯍꯥꯏꯕꯤꯌꯨ ꯁꯅꯥꯅ ꯍꯣꯏ ꯑꯩ ꯄꯤꯔꯒꯦ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯑꯃꯨꯛ ꯆꯠꯂꯒꯦꯀꯣ ꯗꯥ ꯔꯣꯃꯦꯁ ꯆꯥꯛ ꯑꯃꯨꯛ ꯊꯣꯡꯉꯨꯗꯣꯏꯅꯤ ꯔꯣꯃꯦꯁꯅ ꯆꯠꯂꯣ ꯐꯖꯅ ꯆꯠꯂꯨꯀꯣ ꯔꯣꯃꯦꯁꯅ ꯊꯝꯕꯥꯜ ꯄꯤꯕꯗꯨ ꯔꯣꯕꯔꯠꯁꯟ ꯍꯣꯏꯁꯨ ꯌꯦꯡꯉꯝꯃꯤ ꯋꯥꯡꯂꯦꯟꯗꯤ ꯊꯣꯏꯕꯤ ꯎꯕꯗ ꯃꯃꯥꯏꯗꯨ ꯂꯨꯛꯊꯗꯨꯅ ꯂꯩꯈꯤ ꯍꯣꯔꯦꯟ ꯀꯔꯤ ꯑꯃꯨꯛ ꯍꯥꯏꯔꯛꯇꯣꯏꯖꯥꯠꯅꯣ ꯈꯟꯕꯗ ꯔꯣꯃꯦꯁꯅ ꯀꯩꯅꯣ ꯑꯗꯨꯗ ꯑꯃꯨꯛ ꯂꯨꯛꯊꯔꯒ ꯂꯩꯗꯨꯅ ꯔꯣꯕꯔꯠꯁꯟꯅ ꯈꯪꯗ꯭ꯔꯦꯗ ꯃꯁꯤ ꯅꯨꯄꯥꯁꯤꯅ ꯅꯨꯡꯁꯤꯅꯔꯤꯅꯦꯅ ꯑꯆꯥꯄꯣꯠꯀ ꯄꯤꯕꯗꯤ ꯂꯥꯏꯔꯗꯅꯅꯦ ꯑꯩꯈꯣꯏꯅ ꯇꯧꯔꯤꯁꯤꯗꯤ ꯅꯥꯄꯤꯗꯒꯤ ꯍꯧꯔꯛꯑꯦ ꯑꯗꯨꯅꯤ ꯔꯣꯃꯦꯁꯅ ꯍꯣ ꯑꯔꯪ ꯑꯔꯥꯛ ꯌꯥꯎꯗꯕ ꯅꯨꯡꯁꯤꯕꯗꯨ ꯄꯥꯝꯃꯦꯌꯦ ꯔꯣꯕꯔꯠꯁꯟꯅ ꯑꯣꯏꯔꯅꯤ ꯁꯣꯏꯗ꯭ꯔꯦ ꯃꯇꯝꯁꯤꯗꯕꯨ ꯋꯥꯡꯂꯦꯟꯅ ꯏꯕꯥꯅꯤꯅ ꯎꯠꯇꯣꯏꯅꯤ ꯀꯩꯅꯣ ꯔꯣꯃꯦꯁꯅ ꯍꯧꯖꯤꯛꯇ ꯊꯧꯅꯥ ꯐꯔꯛꯏꯁꯤꯗꯤ ꯔꯣꯕꯔꯠꯁꯟꯅ ꯆꯠꯂꯁꯤ ꯂꯥꯛꯑꯣ ꯂꯩꯔꯣꯏꯅꯤꯅꯅꯦ ꯊꯦꯡꯕꯣꯛ ꯂꯩꯒꯨꯝꯁꯤ ꯑꯁꯤ ꯍꯥꯏꯔꯒ ꯃꯈꯣꯏꯁꯨ ꯆꯠꯈꯤ ꯁꯣꯝꯗꯅ ꯂꯝꯕꯤꯗ ꯀꯝꯗꯧꯔꯤ ꯁꯅꯥꯅ ꯊꯣꯏꯕꯤ ꯁꯦ ꯅꯪꯒꯤꯅꯤ ꯊꯣꯏꯕꯤꯅ ꯀꯩꯅꯣ ꯁꯤꯗꯤ ꯁꯅꯥꯅ ꯗꯥ ꯔꯣꯃꯦꯁꯅ ꯄꯤꯔꯛꯏꯅꯦ ꯁꯤꯁꯤꯅ ꯑꯩꯒꯤ ꯑꯗꯨꯒ ꯁꯤꯅ ꯅꯪꯉꯣꯟꯗ ꯄꯤꯌꯣꯅꯅꯦ ꯗꯥ ꯋꯥꯡꯂꯦꯟꯅ ꯄꯤꯔꯛꯏꯅꯦ ꯊꯣꯏꯕꯤꯅ ꯑꯣ ꯃꯥꯅ ꯄꯤꯔꯛꯏꯕ ꯊꯣꯏꯕꯤꯅ ꯊꯝꯕꯥꯜꯗꯣ ꯂꯧꯈ꯭ꯔꯦ ꯁꯅꯥꯅ ꯑꯆꯥꯄꯣꯠꯀ ꯄꯤꯔꯛꯄ ꯃꯥꯜꯂꯨꯔꯦ ꯑꯗꯨꯒ ꯊꯣꯏꯕꯤꯅ ꯌꯥꯔꯦꯕ ꯅꯪꯕꯣ ꯁꯅꯥꯁꯨ ꯃꯌꯨꯝꯗ ꯆꯪꯈ꯭ꯔꯦ ꯊꯣꯏꯕꯤꯁꯨ ꯃꯌꯨꯝ ꯌꯧꯔꯦ ꯆꯥꯛ ꯏꯁꯤꯡ ꯆꯥꯅꯕ ꯂꯣꯏꯔꯕ ꯃꯇꯝꯗꯨꯗ ꯔꯦꯗꯤꯑꯣꯗ ꯐꯤꯂꯝ ꯏꯁꯩ ꯂꯥꯛꯑꯝꯃꯤ ꯊꯣꯏꯕꯤꯅ ꯏꯁꯩ ꯇꯥꯅ ꯋꯥꯈꯜ ꯁꯥꯒꯠꯆꯩ ꯊꯝꯕꯥꯜꯒ ꯄꯤꯔꯛꯇꯅ ꯃꯁꯤ ꯅꯨꯄꯥꯁꯦ ꯃꯦꯁꯦꯖ ꯑꯃ ꯊꯥꯖꯤꯟꯒꯦ ꯍꯥꯏꯔꯒ ꯃꯃꯥꯒꯤ ꯐꯣꯟꯗꯒꯤ
ꯇꯨꯃꯤꯟꯅ ꯃꯦꯁꯦꯖ ꯊꯥꯔꯝꯃꯤ ꯊꯣꯏꯕꯤꯒꯤ ꯃꯦꯁꯦꯖ ꯑꯗꯨ ꯗꯥꯂꯦꯟ ꯅꯪꯒꯤ ꯊꯝꯕꯥꯜꯗꯣ ꯌꯥꯝ ꯐꯖꯩ ꯑꯗꯣ ꯃꯇꯨꯡꯗꯗꯤ ꯄꯤꯔꯛꯀꯅꯨ ꯃꯤꯒꯤ ꯃꯃꯥꯡꯗ ꯌꯥꯝ ꯏꯀꯥꯏꯀꯣ ꯑꯗꯣ ꯃꯦꯁꯦꯖꯇꯣ ꯍꯜꯂꯛꯑꯅꯨ ꯏꯃꯥꯅ ꯑꯃꯨꯛ ꯈꯪꯈꯤꯅꯤ ꯋꯥꯡꯂꯦꯟꯒꯤ ꯐꯣꯟꯗ ꯃꯦꯁꯦꯖ ꯂꯥꯛꯑꯝꯃꯤ ꯋꯥꯡꯂꯦꯟꯁꯨ ꯃꯦꯁꯦꯖ ꯑꯗꯨ ꯄꯥꯔꯦ ꯔꯤꯄ꯭ꯂꯥꯏꯗꯤ ꯌꯥꯝꯅ ꯄꯤꯅꯤꯡꯉꯤ